President rule Kauruba politicians sing Hauzekti, President rule Amuk Pamdre, Hairam Lagat, Domina Lot Kre, Ngaihak Leiraga PR, Thammu, Ngaihak Leiraga Amuk, Louthok-U Haiba City, Pang-Haida, Natte Haina, Kurai, SCMLA, Laisangtem Susindro na Fongdo Kre. Regional Rifle Association of India gi Midyang Makhada, Manipur Rifle Association na Sinduna, Ngasidagi Tauthong Lamsangda Leiba, MRA gi shooting range ta Kuntraga Humdoirak Suba, All Manipur shooting competition Inglisingani Kun Manga Haukre. Numit mapal ni chup na thasigi kunmari fawba chathagadaba competition adu haudokpagi thoramda Kurai SG MLA L Susindro Maitei Freedom Manipur gi hanagi editor RK Ranendra Jet United Committee Manipur UCM gi Secretary N Santa Amadi Manipur Rifle Association gi President M Rachandrana Sarukya K All Manipur shooting competition da Manipur gi tongan ba unit mapandagi lakpa nupa shooter chamaga nifumathoi amadi nupi shooter kuntramathoi yauraga punna shooter chamaga humfutara nithoina sarukyarga pistol amadi rifle discipline da apunba event chamaga kul humdoida athoi hentanagani thauramgi athoiba mithunglen oikhiba MLA L Susindro Hai miyam gi leingak leiba matamda Tauramba Thabak amasung President rule Leiraba Matamasida, Tauba Thabaki Mahau Miyam the Soidana Kanglam Lagani. Delhi the PR Kauruba Singh Hauzekti Amuk Pamdre Haidakle, PR Laglabanina Lau Konglamba Singh Lord Kre, Amuk Thammu Haiba Ngaihak Leiraga Amuk Louthok-U Haiba City, Hektamak Yaaba Natte, Niti Niom Haiba Ama Lady Bani Haiki. Amaromda Manipurda gun license Pibagi Ating Batamlakliba Asi, Maroina gun license Paiba Mui Singna, Makoigi license kan adu Niom Kaina Sizinarapa, Asidagasu Chauraba Maram Ama Ohele, Masidanatana Sutar Ama Oina, Nongmai Kapning Ba Matamda Kapayade, Nongmai Kapagi, Piriba Niom Adugi Makada, Yariba Makai Aikoina Chatpa Matautai Haiki. Sigi Sagi, Sumina Manung the Soromni is a Tazide. Masia Arabanate, intention Namayao, Honavayao, the Masigi state, Masigi status of Woman. Aku vote ya dugi adaging akin natte. Sarkar Leiraga habak toboga President Leiraga habak toboga hujiti prajane na khangoni. Adu President lao na haiba invite toboga ududi nasi President ne na phagadan kalam bani President du phatre President la menu huji lao ba mayam sing dom ta lot khe. Na hale ga mu thamu aiba na hale lo khu ai hujiti pagya ya ba poti oiroi. Adu na mi gi su matam Haiba adai mai sol mi yang ngani adana koi na ba men ta da mi na pang na mo je koi Manipur da pang ta da ta mi su le du ga long na phamung da Facebook ka ha pa ga na mo mi su dum le ta na te